चले और ꯑꯗꯨꯒꯤ ꯆꯠ ꯇꯤꯚꯤꯗ ꯑꯍꯥꯟꯕꯗ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯆꯩꯔꯥꯎꯕꯒꯤꯁꯨ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯤ ꯏꯉꯝ ꯉꯝꯃꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯅꯥꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯅꯥꯁꯤꯒꯅ ꯊꯣꯛꯍꯜꯂꯤꯕ ꯋꯥꯍꯜꯂꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯦ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯒ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯅꯅꯕꯅ ꯍꯥꯏꯕꯁꯤꯗꯩꯗ ꯉꯥꯏꯍꯥꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒ ꯑꯣꯟꯂꯥꯏꯟꯗ ꯁꯦꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯖꯕꯅꯤ ꯑꯗꯣ ꯏꯝꯐꯥꯜꯗꯒꯤ ꯑꯦꯔꯤꯌꯥꯗꯒꯤꯅ ꯗꯥꯔꯣꯃꯤꯅ ꯑꯞꯗꯦꯠ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯪꯕꯤꯅꯤꯡꯕ ꯆꯦꯠꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯑꯔꯥꯞꯄꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯅꯠꯇꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30 ꯑꯕꯞꯇ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯌꯥꯗ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯃꯒꯤ ꯑꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯤ ꯑꯗꯣ ꯏꯝꯐꯥꯜꯗꯅ ꯀꯩ ꯊꯣꯛꯏꯕ ꯑꯗꯨꯒ ꯑꯔꯥꯞꯄꯁꯤꯗꯅ ꯀꯩ ꯊꯣꯛꯏꯕ ꯑꯍꯣꯡꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯆꯦꯠꯇꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯑꯣꯗꯤꯑꯣꯁꯦ ꯀꯃꯦꯟ ꯇꯥꯗꯦ ꯄꯤꯕꯤꯅꯤꯡꯕ ꯌꯥꯎꯕꯤꯅꯤꯡꯕ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯏꯕ ꯌꯨꯝꯒꯤ ꯑꯔꯥꯞꯄꯗꯁꯨ ꯂꯩꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯒ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯤꯡꯗ ꯁ꯭ꯇꯛ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯃꯊꯪ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯒꯗꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯣꯗꯤꯑꯣ ꯆꯠꯇꯦ ꯍꯧꯖꯤꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯁꯤꯈꯣꯡ ꯕꯖꯥꯔ ꯁꯤꯈꯣꯡ ꯀꯩꯊꯦꯜ ꯃꯌꯥꯝꯅ ꯑꯩꯗꯤ ꯈꯪꯅꯕꯤꯕ ꯑꯗꯣ ꯀꯩꯅꯣꯗꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕꯀꯣ ꯂꯥꯞꯄ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯄꯗ ꯅꯠꯇꯅ ꯃꯐꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯀꯩꯅꯣꯒꯨꯝꯕ ATM ꯃꯐꯝ ꯂꯩꯇꯦ ꯑꯗꯒꯤ ꯕꯦꯁꯤꯛ ꯑꯦꯃꯤꯅꯤꯇꯤꯁ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯅꯛꯅꯕ ꯃꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯒꯤ ꯈꯨꯜ ꯃꯆꯥ ꯈꯔꯁꯨ ꯂꯥꯞꯅ ꯂꯩꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁꯁꯨ ꯍꯧꯖꯤꯛꯁꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯁꯦ ꯄꯝ ꯊꯥꯏꯌꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤꯅ ꯄꯦꯇ꯭ꯔꯣल ꯄꯝ ꯂꯩꯕ ꯃꯐꯝꯁꯤꯡꯁꯤꯗ ꯊꯥꯎ ꯍꯥꯟꯅꯕ ꯆꯠꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯀꯔꯐ꯭ꯌꯨ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯁꯤꯗꯩꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯆꯥ ꯌꯥꯏꯔꯤꯄꯣꯛ ꯂꯩꯔꯤꯕ ꯑꯗꯒꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯕ ꯑꯗꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯅ ꯐꯥꯎꯕ ꯍꯧꯖꯤꯛꯁꯦ ꯃꯤꯁꯤꯡꯒꯤ ꯃꯣꯕꯤꯂꯤꯇꯤ ꯍꯟꯊꯅꯕ ꯍꯥꯏꯗꯅ ꯊꯤꯡꯕ ꯑꯃ ꯂꯩꯕꯅꯤꯅ ATMꯗ ꯄꯩꯁా ꯂꯧꯊꯣꯛꯄ ꯌꯥꯔꯦꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯍꯦꯛ ꯄꯨꯂꯤꯁꯅ ꯃꯊꯪ ꯑꯗꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯅ ꯃꯌꯥꯝ ꯊꯤꯡꯉꯒ ꯂꯩꯕꯅꯤꯅ ꯆꯠꯄ ꯌꯥꯗꯕ ꯑꯗꯨꯒ ꯊꯥꯎ ꯊꯥꯔꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯇꯥꯅ ꯆꯠꯅꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯊꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯟꯁ ꯑꯃ ꯁꯨꯝ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯕꯛꯁꯨ ꯅꯠꯇꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯍꯦꯟꯗꯜ ꯇꯧꯒꯗꯒꯦꯅ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯅꯠꯅꯗꯕꯅꯤꯅ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯅ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯦ ꯂꯣꯀꯦꯜ ꯀ꯭ꯂꯕꯅ ꯍꯥꯏꯔꯦ ꯂꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯃꯤꯒꯦꯠ ꯇꯧꯔꯁꯤ ꯍꯥꯏꯔꯁꯨ ꯑꯣꯀꯦ ꯑꯗꯒꯤ ꯄ꯭ꯂꯁ ꯍꯦꯟ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯁꯦꯅꯤꯇꯥꯏꯖꯔ ꯃ꯭ꯌꯨꯠ ꯐ꯭ꯔꯤꯗ ꯂꯩꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯥꯏꯃꯤꯡꯗꯀꯣ ꯇꯧꯁꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯃꯤꯁꯤꯡꯗꯣ ꯃꯁꯤꯅꯗꯤ ꯐꯔꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯒ꯭ꯔꯨꯞꯇ ꯂꯥꯛꯁꯤꯜꯂꯒ ꯃꯤꯁꯤꯡꯗꯣ ꯑꯣꯏꯅ ꯀ꯭ꯌꯨꯗ ꯂꯦꯞꯅꯗꯅ ꯈꯣꯠꯅꯗꯅ ꯃꯤ ꯆꯤꯟꯈꯠꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤ ꯇꯤꯜꯂꯣꯏꯗꯕꯅꯤ ꯃꯤ ꯄꯨꯟꯁꯤꯟꯅꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯟꯊꯣꯛꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝ ꯂꯥꯛꯇꯥꯔꯒꯗꯤ ꯃꯤ ꯇꯤꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯟꯗꯛꯀꯤ ꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯊꯣꯛꯑꯅꯤꯅ ꯍꯥꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯤꯗ ꯌꯦꯜꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ ꯆꯦꯡ ꯌꯧꯔꯛꯈ꯭ꯔꯦꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝꯁꯤ ꯆꯦꯡ ꯂꯧꯕꯅꯦꯅ ꯂꯥꯛꯅꯕꯗ ꯀ꯭ꯌꯨꯗ ꯍꯦꯛꯇ ꯃꯌꯥꯝ ꯌꯥꯝꯁꯤꯟꯅꯔꯛꯄꯒꯨꯝꯕ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ATMꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯔꯦꯅ ꯍꯥꯏꯗꯅ ATM ꯇꯥꯟꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯆꯠꯄ ꯌꯥꯔꯣꯏ ꯒꯥꯔꯤ ꯊꯧꯕ ꯌꯥꯔꯣꯏꯅ ꯊꯤꯡꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯣꯏ ꯂꯩꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯒꯤ ꯄꯣꯠ ꯂꯩꯕꯃꯛꯇ ꯆꯠꯂꯒꯁꯨ ꯗꯨꯀꯥꯟꯁꯤꯡꯗꯨꯗꯁꯨ ꯑꯃꯨꯛꯁꯨ
ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯑꯃꯨꯛ ꯃꯤ ꯌꯥꯝꯖꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯅꯥꯁꯤ ꯁꯟꯇꯣꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯅ ꯍꯦꯛ ꯀꯤꯅꯕꯒꯨꯝꯕ ꯑꯗꯒꯤ ꯉꯔꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯟꯐꯥꯔꯝ ꯇꯧꯔꯦꯅ ꯍꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯒ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯁꯤꯡꯅꯦꯅ ꯍꯥꯏꯔꯒ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯃꯣꯏꯒꯤ ꯐ꯭ꯂꯥꯏꯠꯇꯨꯗ ꯇꯣꯡꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯆꯦꯛ ꯇꯧꯒꯗꯕꯅꯣ ꯑꯃꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯅꯕꯒꯤ ꯊꯤꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯁꯦ ꯊꯤꯔꯤꯅꯦꯅ ꯍꯥꯏꯔꯒ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯨꯁꯂꯤꯝ ꯇꯥꯏ ꯑꯗꯒꯤ ꯃꯩꯇꯩ ꯇꯥꯏ ꯑꯗꯒꯤ ꯑꯔꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯋꯥꯏꯐꯩ ꯇꯥꯔꯤ ꯑꯗꯒꯤ ꯇꯥꯡꯈꯨꯜ ꯇꯥꯔꯤ ꯃꯔꯤꯡ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯖꯒꯥꯗ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯍꯦꯇꯔꯣꯖꯦꯅꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯟꯐꯥꯔꯝ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄꯒꯤꯅꯦꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑ ꯂꯧꯈ꯭ꯔꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯤꯗ ꯂꯩꯕꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯀꯥꯏ ꯆꯠꯈꯤꯅꯣ ꯈꯪꯗꯦꯅ ꯇꯧꯅꯕ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯤꯄꯥꯏꯅꯗꯅ ꯉꯥꯛꯇꯪꯗꯨꯗꯩꯗ ꯃꯅꯤꯄꯨꯔꯗ ꯑꯃ ꯌꯧꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯁꯜꯂꯛꯑꯕꯅꯤ ꯁꯤꯗꯤ ꯇꯧꯗꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯊꯦꯡꯅꯔꯤ ꯑꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯣꯝꯊꯣꯛꯄ꯭ꯔꯥ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯩ ꯄꯨꯂꯤꯁꯇꯤ ꯑꯗꯨꯝ 24 hours ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯏꯒꯤꯁꯨ ꯃꯊꯧ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯆꯠꯕꯁꯤ ꯃꯣꯕꯤꯂꯤꯇꯤꯁ ꯃꯌꯥꯝꯁꯤ ꯊꯤꯡꯅꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯞꯄꯒꯁꯨ ꯌꯥꯝ ꯃꯤ ꯆꯤꯟꯗꯕ ꯑꯦꯔꯤꯌꯥ ꯑꯣꯏꯇꯥꯔꯒꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯦꯁ ꯇꯧꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯇꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯗꯩ ꯊꯧꯕꯥꯜ ꯑꯦꯔꯤꯌꯥ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯗꯥꯔꯣꯝꯃꯤ ꯍꯣꯏ ꯃꯊꯪ ꯁꯦꯌꯔ ꯇꯧꯕꯤꯅꯕ KhutSem Live-na hello to far and near Manipuris-na ꯑꯩꯈꯣꯏꯒꯤ program ꯑꯃ ꯁꯨꯃꯥꯏꯅ initiate ꯇꯧꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯑꯩ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯁꯦꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯂꯞꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯉꯁꯥꯏꯒꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯉꯛꯄꯪꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤꯕ ꯇꯝꯊꯤꯔꯕꯁꯤꯒꯤ COVID-19ꯒꯤ ꯃꯊꯪ ꯃꯥꯒꯤ ꯑꯣꯏꯕ ꯂꯝꯗꯨꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯐ꯭ꯌꯨꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯕꯛ ꯃꯈꯜꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯇꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯂꯣꯛꯗꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯗ꯭ꯔꯕ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯏ ꯄꯥꯎ ꯑꯃꯁꯨꯡ ꯀꯥꯟꯅꯕ ꯍꯦꯟꯅ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯆꯠꯊꯣꯛꯇꯅ ꯃꯔꯝꯗꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯏꯁꯄꯦꯁꯦꯜꯂꯤ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ KhutSem Live-na ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯔꯤꯕ ꯐꯥꯔꯦꯟ ꯃꯅꯤꯄꯨꯔꯤꯁꯦ ꯑꯗꯨꯝ ꯃꯇꯝꯁꯤꯒꯤ ꯑꯗꯨꯝ ꯇꯉꯥꯏꯐꯗ꯭ꯔꯕ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔ ꯍꯥꯏꯕ ꯀꯩꯅꯣꯁꯤꯃ ꯑꯗꯨꯝ ꯑꯩ ꯊꯃꯣꯏꯗ ꯁꯨꯃꯥꯏꯅ ꯐꯥꯎꯖꯩ ꯇꯁꯦꯡꯅ ꯃꯁꯤ ꯑꯗꯨꯝ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ ꯍꯥꯏꯗꯤ ꯃꯁꯤ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯊꯦꯡꯅꯕꯁꯦ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯍꯤꯡꯉꯛꯏꯕ ꯀꯩꯅꯣꯁꯤꯗꯀꯣ ꯌꯥꯝ ꯑꯉꯛꯄ ꯃꯑꯣꯡꯗ ꯆꯩꯅꯥꯒꯤ ꯌꯨꯋꯥꯟ ꯀꯩꯅꯣꯗꯒꯤ ꯍꯧꯈ꯭ꯔꯀꯥꯟꯗꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯅ ꯅꯥꯅ ꯇꯥꯅ ꯃꯊꯪ ꯑꯁꯤ ꯁꯨꯝ ꯌꯧꯁꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ COVID-19ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯖꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤቭ ꯉꯁꯥꯏꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯄ ꯃꯁꯤ ꯇꯁꯦꯡꯅ ꯑꯗꯨꯝ ꯉꯛꯇꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯇꯝ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡꯗ ꯍꯦꯟꯅ ꯉꯁꯥꯏꯒꯤ ꯐꯣꯀꯁ ꯇꯧꯕ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯐꯦꯁꯕꯨꯛ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯨꯗ꯭ꯔꯕ ꯀꯩꯅꯣꯃꯗ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯒ ꯏ ꯄꯥꯎꯁꯤꯡꯁꯨ ꯈꯪꯅꯤꯡꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ WHO ꯊꯣꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ICMRꯅ ꯊꯣꯛꯄ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯗꯤꯔꯦꯛꯇꯤꯞꯁꯤꯡꯁꯤ ꯀꯩ ꯂꯩꯌꯦꯅ ꯁꯨꯝ ꯃꯔꯨꯑꯣꯏꯅ ꯑꯗꯣꯝꯅ ꯆꯪꯁꯤꯟꯕꯗ ꯑꯩꯈꯣꯏꯒꯤ
Facebook ta maroina khoi social media da khoi yamna hen na khoi akibe hen na pon ba ya ba sugumba khoi information mayam ma adusu kadai phau khoi chummi haina khangdaba aduga mipum khudimang yamna ki hen ba ya ba sumaina khoi panic thon ba ya ba khoi pau mayam sum thengna ba masi dum masi changchal laga paru matam da ai taseng na jum sa du yam ngak pa su phawi maroina sidi अखोई मेडिकल की रिलेटेड अदुगे सुनतबनेना अदगी मयाम सु हेना सगी कोरोना से करीदगी अखोई ओरेगिबनो अदुगा कमाइना अखोई ngaktokpagi magi preventive measures si WHO na अदगी दी ICMR na dum haidना अदुगा माइ माइगी ओबा authority sing duna magi preventive measures sing che loina mak अखोई लोina mak खंगनरबा ngaktani तसेंगना मसिदी लाउ खोंगा अदगी दी मयाम अखोई हौदना अखोई थेंगांग मणिपुर थोकिबा अखोई लेंगा की मथक नत्रगना अतोपा अखोई ग्रुप अमदा नत्रगना एनी ऑर्गेनाइजेशन अमगी मथक मयाम थोगा अखोई मास प्रोटेस्ट तोबा अदुसु याबा पोत सुनते अदुबु साइना इना साइ अंगोंदा कनो खक सुम सोशल मीडिया की कनो सिदा सुम खरा दुम पारबो उबा कनो सिदा तसेना किजरी से कोई याम अंगप हाइतारे कोई कीबना हानगिबगी कोई कनो सिमदी am toina थेंगरे अद कीदबा पाखतबबु कना लेनिको हदि मे पोगनि नुमा किनो बंगतने अदु कीरगा लान कोई थेंगगदु शरुक कीबदु कोई कितंग फाजलगा यामना कोई खंदबा ngam wakalsina फाजलकांदा अखोई कनागी डायरेक्टिव मखादा चक्कदबनो मसिदी कलेक्टिव इफर्ट ने अमगी मतेंग पांगनरगा लाइव डायरेक्टिव तो कोई म्याम इल्लकांदा मसी कोरोना से मखा ताना कोई हजु ओइ फिल्म सिदी मखा ताना संदोपंग ngam ngam मसे कोई म्याम गी कोई म्याम इफर्ट ने अदो तसेना लिसांग चितना कोई लमसी सम पॉलिटिकल कोई कनो सिंग हाइता तंगदु लेतादबा हम सेटल तौदबा फिबम अमदगी हाना सुम ओइरकपगिरा हौजुजुकी पोजीशन की सिवा नतब मरोइना से थानी इकोनॉमिक ब्लॉकेड अदु अदा मथक तक सुम तोरकपसिदा कोई हेन कोई पैनिक बाइंग की हैबिट से अदाइदगी सुम फॉर्म तब मानबा करोम सोइन फील तब ले मरोइना दुम इकुइ कुइद्रिङे दंग सिदगी ने सही अमा मम अनिंग फार्मान अदुगी ममांग दुदा कोई गुजरात ता समसंबा कोई थुम की फैक्ट्री मचा अमख मई चाय है कान सोमदा थुमबु कोई सिदा पैकेट अमद लुपा ताम कुन कुंथा दंग सही लेसनबगी कनो कोई यावग्रे मदुगी थौदौदु हंदकी सम सोशल मीडिया दा लोइनमक नते याम अफबा इंफॉर्मेशन मैम फंगी अमागी बा अफबा कोई गुड साइट कनो सिंगस्तको अदुगा अतै अतै दी हेना कोई याम हेन अखोई मैम की तुचुंग पोहन याब सिगी इंफॉर्मेशन मैम से मसीदी हौजिक मसी संदोकपा अखोई तोंगा हाइतारे रूमर सिंगसी संदोकपगी मतम नत्रे मसीदी अखोई पुन्ना अखोई पुन्ना होना मिनर कांसिदा अखोई मायोन से कदोम द चंगसिगे अदो खोंथांग से कदोम थांगसिगे हाइबसी अखोई इंस्ट्रक्शन दो अपुनबगी इंस्ट्रक्शन दो ngaइबा मतमनि अदो याम पुन्ना खंगमिनबा मतमनि अइना लौनिंग डिसीजन हेता लौरकांदा अखोई मायोन मथुता कोइ चलगदी अखोई हेन सगी संदो मोइदबदु अखोई अकीबसिना अखोई नो हेन कोरोना बो सगी इनवाइट तौर बोइना थोकिनी हैबगी सगी चिंगना बो वाजबदि दुम सिमलाई ताई ताई Oh, yam nungaijay hai tar adagi mayam gi thaba kya tawbiraba adagi Manipur ki prominent the film gi line the prominent figure ama joibiriba daromina share tawbirije
ꯃꯨꯟꯅ ꯈꯟꯊꯔꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯄꯜꯗ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡꯒ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯁꯟ ꯈꯣꯠꯆꯟꯕꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯕꯅꯣꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯉꯁꯥꯏ ꯗꯥꯔꯣꯃꯤꯅꯁꯨ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯀ꯭ꯌꯨ ꯂꯦꯞꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯚ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯚꯦꯜ ꯃꯣꯠꯇ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯗꯥꯔꯣꯃꯤꯅꯁꯨ ꯂꯥꯟ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯦꯛ ꯇꯧꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯗꯤꯕꯜ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕꯀꯣ ꯇꯣꯏꯅ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯇꯣꯏꯅ ꯊꯦꯡꯅꯔꯛꯑꯕ ꯑꯃꯃꯨꯛꯁꯨ ꯇꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯅꯤꯅ ꯎꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯗꯩꯗ ꯉꯁꯥꯏꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯀꯩꯅꯣ ꯀꯩꯅꯣ ꯄꯥꯎꯁꯦ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯆꯨꯝꯕꯣꯏꯅꯤꯡꯕ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯆꯨꯝꯕꯣꯏꯅꯤꯡꯕ ꯑꯗꯨꯗꯨꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈ꯭ꯔꯒ ꯑꯣꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯛ ꯀꯥꯟꯅꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯦ ꯐꯦꯁ ꯇꯧꯗꯣꯔꯤꯕ ꯃꯥꯏꯌꯣꯟꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯅꯥꯀꯟꯗ ꯆꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯎꯏ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯕꯖꯦꯛꯇꯤꯚ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡꯒꯤ ꯔꯁꯤꯌꯥ ꯇꯨꯗꯦꯒꯨꯝꯕ ꯅ꯭ꯌꯨꯁꯇꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯥꯏꯅꯥꯁꯤꯒꯤ ꯍꯧꯔꯛꯄ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁ ꯆꯥꯏꯅꯥꯒꯤꯁꯦ ꯃꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯠ-19ꯒꯤ ꯑꯅꯧꯕ ꯀꯦꯁꯁꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯗꯦꯠ 25 ꯑꯗꯨ ꯃꯥꯔꯆꯀꯤ 25ꯁꯤꯗꯒꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯈꯔ ꯔꯤꯑꯣꯄꯟ ꯇꯧꯕ ꯍꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯔꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯤꯇꯟ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯕ ꯌꯥꯏ ꯃꯇꯝ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯥꯁꯤ ꯀꯥꯞꯊꯣꯛꯀꯗꯒꯦ ꯑꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔꯒꯁꯦ 27-28 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯌꯧꯔꯒꯗꯤ ꯂꯥꯏꯅꯥꯁꯤ ꯃꯍꯤꯛꯁꯦ ꯀꯩꯁꯨ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯒꯤ ꯈꯅꯥꯎ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯦꯡꯊꯣꯛ ꯈꯣꯠꯇꯣꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯅꯔꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯗꯥꯔꯣꯃꯤꯅ ꯍꯥꯏꯕꯤꯈꯤꯕ ꯔꯤꯌꯨꯃꯔ ꯂꯥꯛꯀꯁꯦ ꯑꯩꯈꯣꯏ ꯔꯤꯌꯨꯃꯔꯁꯦ ꯀꯔꯝꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯩ ꯄꯥꯎ ꯑꯃ ꯍꯦꯛꯇ ꯂꯥꯛꯑꯒꯁꯨ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞꯇ ꯂꯥꯛꯄ ꯃꯦꯁꯦꯖ ꯑꯣꯏꯔꯒꯁꯨ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯦꯅꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯕ ꯑꯗꯒꯤ ꯁꯣꯔꯁꯁꯤꯅ ꯀꯔꯝꯕ ꯁꯣꯔꯁꯇꯒꯤ ꯂꯥꯛꯏꯅꯣ ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯆꯨꯝꯃꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯁꯃꯥꯔꯠ ꯐꯣꯟ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯔꯁꯨ ꯐꯤꯜꯇꯔ ꯇꯧꯔꯒ ꯈꯟꯊꯔꯒ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯑꯦꯛ ꯇꯧꯕ ꯍꯥꯏꯕꯗꯨꯒꯤ ꯃꯅꯨꯡ ꯆꯟꯒꯗ꯭ꯔꯅ ꯈꯟꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯥꯕ ꯍꯧꯔꯦ ꯑꯗꯣ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡꯁꯤꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤꯗ ꯑꯗꯨꯝ 14 ꯗꯦꯖꯀꯨꯝꯕ ꯑꯗꯨꯝ ꯆꯪꯉꯤ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯥꯁꯤꯗ ꯃꯍꯤꯛꯁꯤꯅ ꯆꯪꯈ꯭ꯔꯒꯁꯨꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯉꯔꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯗꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯐꯖꯅ ꯆꯦꯛ ꯇꯧꯗꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇ ꯌꯧꯔꯛꯄ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯜ ꯑꯃꯃꯝ ꯅꯝꯃꯒ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯗꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯐꯦꯁ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯇꯣꯏꯅ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯅꯤꯛ ꯃꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯉꯁꯥꯏꯒꯤ ꯗꯥꯔꯣꯃꯤꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯆꯨꯝꯃꯕ ꯋꯥꯐꯝꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯂꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯒꯚꯔꯟꯃꯦꯟꯠꯁꯨ ꯂꯣꯏꯅꯃꯛꯁꯦ ꯇꯁꯦꯡꯅ ꯐꯖꯅ ꯐꯨꯜꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯁꯨ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯅꯣ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯥꯏ ꯀꯃꯦꯟꯇ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯂꯥꯏꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯣꯠ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯔꯤꯌꯨꯃꯔ ꯇꯥꯔꯝꯃꯤꯅꯁꯨ ꯍꯥꯏꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯔꯤꯑꯦꯝꯐꯦꯁꯥꯏꯁ ꯇꯧꯖꯒꯦ ꯔꯤꯌꯨꯃꯔ ꯁꯟꯗꯣꯛꯄ ꯄꯥꯎ ꯑꯃ ꯂꯥꯛꯇꯥꯔꯒꯁꯨ ꯂꯥꯛꯏꯕ ꯄꯥꯎꯁꯤꯒꯤ ꯁꯣꯔꯁꯁꯤꯅ ꯆꯨꯝꯃꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯁꯦꯌꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯁꯤ ꯈꯔꯒꯗꯤ ꯐꯥꯗꯕꯤꯕ ꯐꯩꯌꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯈꯨꯠꯁꯦꯝ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯇꯥꯕꯤꯔꯦ ꯑꯗꯨꯒ
ꯏꯃꯥꯟꯅꯕꯁꯤꯡꯒꯗꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯐꯪꯉꯦꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯕ ꯐ꯭ꯔꯤꯗ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕꯗꯤ 50 GB ꯐ꯭ꯔꯤꯗ ꯄꯤꯔꯛꯑꯅꯤ ꯑꯗꯨ ꯃꯤ ꯒ꯭ꯔꯨꯞ 5ꯗ ꯁꯤꯌꯔ ꯇꯧꯒꯅ ꯍꯥꯏꯔꯛꯀꯨꯝꯕ ꯑꯗꯨꯁꯨ ꯍꯦꯛ ꯆꯨꯝꯃꯕꯣꯏ ꯅꯤꯡꯗꯅ ꯍꯦꯛ ꯁꯤꯌꯔ ꯇꯧꯁꯤꯟꯕꯒꯨꯝꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯁꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯔꯝꯂꯦꯁ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯨꯗꯕꯨꯗꯤ ꯁꯤꯌꯔ ꯇꯧꯔꯁꯤ ꯐꯔꯦꯅꯦ ꯑꯗꯨꯒ ꯇꯁꯦꯡꯕ ꯁꯤꯕ ꯅꯥꯕ ꯃꯤ ꯄꯦꯅꯤꯛ ꯊꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯅꯪꯒꯗꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯊꯨꯝ ꯂꯩꯕꯒꯤ ꯑꯦꯛꯖꯥꯝꯄꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯏꯔꯥꯡ ꯍꯦꯛꯇ ꯊꯣꯛꯑꯦꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯃꯟꯊꯦꯝ ꯁꯟꯙ꯭ꯌꯥꯅ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯑꯃꯅ ꯍꯦꯜꯞ ꯂꯥꯏꯟꯒꯤ ꯅꯝꯕꯔ ꯃꯇꯥꯡꯗ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜꯁꯦ ꯈꯪꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯗ ꯑꯆꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯉꯁꯥꯏ ꯉꯔꯥꯡꯃꯛꯇꯁꯨ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔ ꯆꯠꯂꯤ ꯆꯠꯇꯦꯅ ꯇꯧꯋꯦ ꯑꯗꯣ ꯃꯃꯥꯡꯗ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯏꯁꯥꯅꯗꯤ ꯇ꯭ꯔꯥꯏ ꯇꯧꯖꯔꯨꯗ꯭ꯔꯤ ꯅꯝꯕꯔꯁꯤ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔꯁꯤ ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥꯅ ꯑꯗꯣ ꯑꯇꯣꯞꯄ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯄꯤꯕꯁꯤꯡꯁꯦ ꯏꯚꯟ ꯄꯨꯂꯤꯁ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔꯗꯨꯁꯨ ꯍꯥꯟꯅ ꯆꯠꯇꯕ ꯁꯤꯆꯨꯋꯦꯁꯟꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯁꯤꯒꯤ ꯆꯠꯄ ꯆꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯌꯥꯝ ꯁꯨꯞꯆꯜꯂꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯣꯏꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯦꯟꯗꯜ ꯇꯧꯅꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯩꯈꯣꯏ ꯁꯨꯅ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯗ ꯏꯀ꯭ꯋꯤꯞꯃꯦꯟꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯇ꯭ꯔꯤꯅꯗꯤ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯅꯍꯥꯟꯋꯥꯏꯗ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯛꯗꯥꯎꯟ ꯇꯧꯕꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯅ ꯑꯗꯩ ꯈꯔ ꯂꯥꯞꯊꯣꯛꯅꯅꯕ ꯑꯗꯩ ꯄꯣꯊꯥꯔꯒ ꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯕꯗꯨꯅ ꯑꯗꯨ ꯈꯛꯇ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯊꯣꯛꯄ ꯃꯦꯀꯥꯅꯤꯖꯝꯅꯦꯅ ꯈꯟꯖꯩ ꯑꯗꯣ ꯚꯤꯌꯨꯋꯔꯁꯤꯡꯁꯨ ꯀꯩꯅꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯑꯗꯨꯝ ꯇꯥꯔꯝꯃꯤꯁꯨ ꯍꯥꯏꯕꯤꯔꯛꯅꯕ ꯂꯣꯛꯗꯥꯎꯟꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯣꯏ ꯂꯩꯉꯥꯛꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯑꯃꯅꯒ ꯗꯦꯟ ꯑꯩꯈꯣꯏꯁꯤꯅ ꯃꯦꯆꯤꯟꯒꯤ ꯄꯥꯔꯠ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯁꯤ ꯇꯧꯔꯣꯅ ꯑꯣꯔꯗꯔ ꯑꯃꯗꯨ ꯅꯠꯇꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯥꯒꯤ ꯃꯦꯊꯠꯁꯦ ꯁꯤꯅ ꯋꯥꯟ ꯑꯦꯟ ꯑꯣꯟꯂꯤ ꯃꯦꯊꯠꯅꯦꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯖꯒꯗꯧꯕꯅꯦꯕ ꯃꯁꯤ ꯌꯥꯖꯒꯗꯧꯕꯅꯦ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯕ ꯑꯄꯤꯜ ꯇꯧꯖꯕꯩ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯁꯤ ꯌꯥꯖꯒꯗꯧꯕꯅꯦꯅ ꯐꯤꯜ ꯇꯧꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯚ ꯃꯦꯊꯠ ꯍꯣꯏ ꯁꯖꯦꯁꯟ ꯑꯃ ꯀꯩꯅꯣꯝꯃ ꯊꯣꯛꯂꯛꯄ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯟꯠ ꯇꯧꯕ ꯃꯑꯣꯡꯗꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯋꯥꯠꯑꯦꯚꯔ ꯀꯩꯅꯣꯗꯨꯗꯤ ꯁꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯁꯤꯒꯤ ꯂꯣꯛꯗꯥꯎꯟꯁꯤ ꯕꯦꯁ ꯄꯣꯂꯤꯁꯤꯅꯦꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯑꯃ ꯊꯣꯛꯑꯦ ꯑꯗꯣ ꯁꯤꯗ ꯑꯃꯈꯛ ꯉꯁꯥꯏ ꯑꯩꯅꯁꯨ ꯉꯁꯥꯏ ꯁꯨꯝ ꯊꯝꯖꯈꯤꯕꯗ ꯉꯔꯥꯡ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯀꯣ ꯁꯨꯃꯥꯏꯅ ꯍꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯤꯡꯕꯒꯤ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ तसेंग मयाम से दुम पाखचबगिनी अईसु मीने अईसु पाखत्तोयने अदंग साइगी पाखत्पदुना ओइरगा गसाइगी मांगदा चंगजनगदबुदु कोइना लेपथो लेबा नत्रगना मनिंगदा हलनबा पोहल्लगदी अदुगी गसाइगी अदु तारगदा अदुगी पाखत्पदु सुम हेंजनगिदनको फिबम मुसु ओइबा यादोइने मरम याम संबा एग्जांपल हम खतंग को हदी निमित कुमाथोइनी ने को लॉकडाउन तौदोस निमित कुमाथोइनी जाम सांगबा मतम निमित कुमाथोइनी से दुम चम हाइतारे होल ग्लोब से दुम चलुबा याबा कनो ओइरिने को हदी होल ग्लोब से कोई कोइरो अलगपा याबा मतम ओइरिने अदो फर्स्ट 1-2 days से कोइना एकदम सिगी अंगकपा अवाबा अनाबा कनो अखोगी खांगमिननबगी सगी साबा अखोगी मथौ तारे लेगाकसु मसी सोयदना हदी चानबा थकनबा अखोगी दरकार लेबा अखोगी हिदाक लांथक को अदो अतोपा अखोगी मियोबगी हिंगदा मथौ तारे पोचंगसिंग सिगी अखोगी अथॉरिटी ना मसीगिसु प्लान अमदुम लेरमगदोरिबनी अदो हेना लूरिबदी थोइदोरिबा अखोई लॉकडाउन मनुंगदा सगी लेगदोरिबा
ꯂꯩꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯁꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤꯅꯦꯕ ꯑꯩꯒꯤ ꯌꯥꯎꯔꯤꯕ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯍꯥꯏꯁꯦ ꯊꯝꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟꯁꯤꯗ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯂꯣꯏꯅꯕꯨꯗꯤ ꯅꯠꯇꯦ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝꯗ꯭ꯔꯒꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕꯅꯆꯤꯡꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯕ ꯌꯥꯖꯅꯤꯡꯗꯕ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯔꯒ ꯅꯠꯆꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯁꯤꯗ ꯃꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯦ ꯅꯩꯅꯕꯗꯁꯨ ꯗꯤꯁꯀꯁꯟꯗꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯃꯤꯠ ꯅꯥꯀꯣꯡ ꯂꯣꯏ ꯇꯥꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯄꯥꯈꯠꯄꯅ ꯍꯦꯟꯈꯤꯕꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯦꯊꯠꯇꯨꯅ ꯀꯣꯔꯣꯅꯥ ꯁꯤ ꯃꯈꯥ ꯇꯥꯅ ꯀꯣꯔꯣꯅꯥꯒꯤ ꯆꯦꯟꯁꯤ ꯊꯥꯗꯠꯅꯅꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯐꯝ ꯁꯨꯝ ꯊꯤꯡꯖꯤꯟꯕ ꯑꯁꯤꯅ ꯀꯣꯔꯣꯅꯥ ꯊꯤꯡꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤꯕ꯭ꯔꯥ ꯄꯥꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯊꯕ ꯉꯝꯕ ꯋꯥꯈꯜꯁꯤꯅ ꯑꯩꯈꯣꯏ ꯑꯝꯇꯪ ꯈꯟꯊꯕꯗꯤ ꯃꯊꯧꯗꯤ ꯌꯥꯝꯅ ꯇꯥꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯣꯛꯇ꯭ꯔꯤꯉꯩ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯃꯌꯥꯝ ꯑꯃ ꯋꯥꯔꯛ ꯇꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯒꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯨꯒ ꯄꯨꯡ ꯃꯇꯝ ꯀꯩꯝ ꯈꯥꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯐꯥꯔꯃꯥꯁꯤꯁꯁꯤꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯀꯣ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯁꯨ ꯃꯤꯅꯦ ꯃꯈꯣꯏꯁꯨ ꯏꯟꯐꯦꯛ ꯇꯧꯕ ꯌꯥꯏ ꯚꯥꯏꯔꯁꯁꯦ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟꯁꯤꯗꯗꯤ ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯑꯝꯇ ꯂꯩꯇꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯅꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯗꯤꯁꯀꯁꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯡꯉꯝꯕꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯝ ꯇꯧꯔꯤꯁꯦꯅ ꯑꯃꯨꯛꯇꯪꯒꯁꯨ ꯌꯥꯝ ꯈꯟꯊꯖꯅꯤꯡꯉꯤ ꯃꯁꯤꯒꯤ ꯇꯁꯦꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯣꯟꯅꯕ꯭ꯔꯥ ꯄꯥꯈꯠꯄꯤꯔꯤꯗꯨꯕꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯈꯠꯄꯗꯤ ꯐꯥꯎꯐꯝ ꯊꯣꯛꯑꯦ ꯑꯩꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯗꯣ ꯄꯥꯈꯠꯄꯒꯤ ꯉꯁꯥꯏꯒꯤ ꯂꯦꯚꯦꯜꯁꯤ ꯈꯟꯊꯕ ꯉꯝꯕ ꯋꯥꯈꯜꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤ ꯑꯗꯨꯝ ꯏꯜꯂꯒ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯆꯦꯟꯁꯤ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯉꯝꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯥꯝꯕ ꯃꯦꯊꯠꯁꯦ ꯄꯨꯊꯣꯛꯑꯒ ꯀꯅꯥꯝꯇꯒꯤ ꯀꯃꯥꯟ ꯌꯥꯎꯗꯅ ꯑꯩꯅ ꯑꯅꯤꯡꯕꯗꯨꯅ ꯁꯤꯅ ꯕꯦꯁ ꯄꯣꯁꯤꯕꯜ ꯋꯦ ꯑꯥꯎꯠꯅꯤ ꯑꯗꯨꯒ ꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯅ ꯃꯊꯪ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯣ ꯐꯤꯕꯝꯗꯨ ꯇꯥꯍꯟꯗꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯤꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯁꯝꯕ ꯄꯣꯏꯟꯠꯇ ꯁꯨꯝ ꯊꯝꯖꯅꯤꯡꯕꯗꯤ ꯌꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯅꯥꯕ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯄꯦꯅꯤꯛ ꯃꯣꯠꯇ ꯂꯣꯏ ꯂꯩꯈꯤꯕꯒꯤ ꯀꯣꯔꯣꯅꯥ ꯉꯥꯛꯇꯒꯤꯁꯨ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯆꯠꯀꯗꯕ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯈꯣꯠꯄ ꯅꯝꯕꯔꯒ ꯐꯪꯅꯗꯕꯗꯒꯤ ꯌꯨꯝꯗꯨ ꯇ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯆꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁꯀꯤꯁꯨ ꯃꯊꯧ ꯇꯧꯖꯕ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯏꯃꯔꯖꯦꯟꯁꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯂꯩꯔꯛꯇꯨ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯜꯂ ꯂꯩꯔꯒꯗꯤ ꯀꯗꯥꯏꯗ ꯉꯁꯥꯏꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯥꯈꯠꯆꯕ ꯑꯃ ꯐꯥꯎꯋꯦ ꯃꯁꯤꯁꯤꯃ ꯇꯁꯦꯡꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯗꯣꯏꯁꯤ ꯁꯤꯗꯤ ꯃꯦꯗꯤꯀꯦꯜ ꯏꯃꯔꯖꯦꯟꯁꯤꯅꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯒ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯈꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯁꯨ ꯃꯌꯥꯝ ꯑꯃꯒꯤ ꯂꯦꯞꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯦꯕ ꯁꯤ ꯊꯦꯡꯅꯗꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯥꯖꯤꯜꯂꯤꯁꯤ ꯀꯔꯤꯒꯤ ꯃꯤꯇꯣꯞ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤꯗꯤ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗ ꯃꯦꯊꯠꯁꯦ ꯃꯤꯇꯣꯞ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯦꯊꯠꯁꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯦꯊꯠ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯒꯨꯝꯕ ꯑꯩꯒꯤ ꯒꯦꯠ ꯂꯣꯟꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗꯨꯗ ꯍꯥꯏꯕꯅꯦ ꯑꯅꯗꯔ ꯃꯦꯊꯣꯠ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯦꯊꯠ ꯑꯃꯅ
replace tꯧꯔꯒꯗꯤ ꯃꯁꯤꯃ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯁꯤꯡꯁꯦ ꯑꯩ ꯉꯁꯥꯏ ꯄꯟꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛ ꯍꯛꯊꯦꯡꯅꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕꯕꯨ ꯇꯦꯁ ꯇꯧꯔꯤꯕ ꯅꯥꯗ꯭ꯔꯤꯕꯁꯤꯡꯕꯨ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯒꯤ ꯖꯒꯥꯗ ꯗ꯭ꯌꯨꯇꯤ ꯇꯥꯕꯤꯔꯤꯕ ꯗꯦꯟ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯀꯅꯣ ꯈꯣꯠꯀꯅꯣ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯌꯨꯝꯗ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯆꯪꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯗꯦꯟ ꯑꯗꯨꯝ ꯉꯔꯥꯡꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯀꯩꯅꯣ ꯑꯃꯗꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯁꯨ ꯍꯣꯀꯔꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯈꯣꯏ ꯆꯪꯉꯒꯗꯤ ꯚꯥꯏꯔꯁꯁꯨ ꯍꯥꯏꯗꯤ ꯆꯪꯉꯛꯑꯅꯤ ꯍꯥꯏꯕꯒꯤ ꯃꯣꯇꯤꯚ ꯑꯣꯔ ꯑꯅꯗꯔ ꯋꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯣꯔ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯣꯀꯔꯁꯤꯅ ꯄꯥꯎ ꯄꯨꯕ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯁꯨꯃꯥꯏꯅ ꯄꯦꯟꯗꯦꯃꯤꯛ ꯊꯣꯛꯄ ꯃꯇꯝꯗ ꯔꯤꯂꯥꯏ ꯇꯧꯗꯣꯏꯁꯤ ꯀꯔꯝꯕ ꯅ꯭ꯌꯨꯁꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯤꯗꯒꯤ ꯔꯤꯂꯥꯏ ꯇꯧꯔꯀꯥꯟꯗ ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯉꯁꯥꯏꯒꯤ ꯑꯣꯏꯔꯛꯀꯗꯧꯕ ꯐꯠꯇꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨꯗꯤ ꯑꯉꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯁꯤꯃ ꯊꯥꯖꯖꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯁꯤꯡꯁꯨ ꯑꯃ ꯑꯩ ꯆꯪꯕ ꯃꯇꯝꯗ ꯑꯗꯨꯒ ꯌꯥꯏꯒ ꯌꯥꯗꯦꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯅꯃꯛ ꯂꯣꯛꯗꯥꯎꯟ ꯁꯤꯗꯩꯁꯤꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯄꯨꯔꯒ ꯆꯪꯉꯛꯄꯁꯤꯡꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯊꯤꯡꯕꯤꯔꯕ ꯗꯦꯟ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯄꯁꯨ ꯗꯦꯟ ꯐꯥꯔꯃꯥꯁꯤ ꯐꯝꯃꯨꯔꯒ ꯍꯤꯗꯥꯛ ꯌꯣꯟꯅꯕꯁꯨ ꯂꯣꯏꯅꯃꯛ ꯂꯦꯞꯈ꯭ꯔꯒꯗꯤ ꯂꯣꯏꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯒꯦ ꯁꯤꯅꯤ ꯆꯠꯂꯨꯔꯤꯕ ꯗꯣꯛꯇꯔ ꯑꯩ ꯉꯁꯥꯏ ꯄꯟꯖꯔꯦ ꯍꯤꯔꯣꯅ ꯑꯗꯨꯝ ꯄꯟꯖꯔꯦ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯁꯨ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯂꯥꯏꯌꯦꯡꯕ ꯂꯦꯞꯄꯦ ꯑꯗ ꯍꯥꯏꯈꯤꯕ ꯃꯤꯀꯨꯞꯇꯨ ꯃꯁꯤ ꯑꯣꯏꯗꯕ ꯑꯣꯏꯁꯅꯨ ꯁꯤꯗꯤ ꯕꯠ ꯑꯣꯏꯗꯕ ꯍꯥꯏꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯑꯃꯅꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯎꯠꯄ ꯑꯃ ꯆꯪꯉꯦ ꯇꯁꯦꯡꯅ ꯅꯨꯃꯤꯠ 12ꯅꯤ ꯑꯁꯤ ꯁꯥꯡꯒꯗꯣꯏꯅꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯆꯅꯤꯡ ꯇꯥꯅ ꯄꯨꯟꯅ ꯈꯟꯃꯤꯟꯅꯔꯒ ꯑꯩꯒꯤ ꯏꯔꯝꯗꯝ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯏꯜꯂꯒ ꯆꯠꯃꯤꯟꯅꯕꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯀꯣꯔꯣꯅꯥꯁꯦ ꯍꯦꯟꯅ ꯁꯟꯗꯣꯛꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅꯁꯨ ꯊꯥꯖꯩ ꯃꯌꯥꯝ ꯑꯗꯨꯝ ꯉꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯤꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯅꯤ ꯑꯗ ꯆꯩꯔꯥꯎꯕꯒꯤ ꯆꯍꯤ ꯍꯧꯕꯒꯤꯀꯣ ꯅꯨꯡꯉꯥꯏꯔꯕ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯣ ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯊꯤꯟꯅꯕ ꯀꯩꯅꯣꯗꯣ ꯉꯁꯤꯗꯤ ꯍꯟꯊꯈ꯭ꯔꯕꯅꯦ ꯃꯌꯥꯝꯁꯤ ꯈꯜꯂꯝꯗꯕ ꯋꯥꯈꯜꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯦ ꯅꯍꯥ ꯃꯌꯥꯝ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯗꯥꯡꯒꯁꯤ ꯑꯗꯨꯝ ꯊꯥꯕꯜꯒ ꯆꯣꯡꯉ ꯆꯠꯆꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯦꯁꯇꯤꯚ ꯀꯩꯅꯣꯗꯣ ꯃꯥꯡꯈ꯭ꯔꯕꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯛꯆꯥꯡ ꯐꯕ ꯀꯣꯔꯣꯅꯥꯅ ꯑꯦꯐꯦꯛ ꯇꯧꯗꯕ ꯐꯤꯕꯝ ꯑꯃꯗ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯁꯤꯅꯤ ꯊꯧꯗꯥꯡ ꯑꯃꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁ꯭ꯇꯦ ꯑꯦꯠ ꯍꯣꯝ ꯌꯨꯝꯗ ꯂꯩꯕꯤꯔꯛꯑꯣꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯀꯥꯏ ꯂꯩꯔꯗꯣꯏꯅꯣ ꯃꯁꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯒꯗꯧꯕꯅꯤ ꯃꯁꯤꯃ ꯑꯗꯨꯝ ꯇꯣꯏꯅꯁꯨ ꯄꯟꯖꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯂꯦꯛꯇꯤꯚ ꯏꯐꯔꯠꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯗꯨꯒ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯥꯎ ꯑꯗꯨꯒ ꯑꯣꯏꯔꯖꯥꯠꯅꯤꯅꯦꯅ ꯍꯦꯛꯇ ꯈꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯍꯦꯛꯇ ꯏꯕ ꯊꯥꯒꯠꯄ ꯃꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯔꯤꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯁꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯁꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯃꯛꯇꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ
ꯃꯈꯜ ꯃꯈꯜꯒꯤ WhatsApp ꯒ꯭ꯔꯨꯞꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯀꯣꯔꯣꯅꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤ ꯀꯩꯁꯨ ꯂꯩꯇꯕꯗꯧꯅ ꯉꯁꯥꯏꯒꯤ ꯂꯩꯇ꯭ꯔꯕꯅꯤ ꯋꯥꯔꯤꯁꯤ ꯀꯣꯔꯣꯅꯥ ꯉꯥꯛꯇꯅꯤ ꯑꯗ ꯍꯦꯟꯗꯣꯛꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕꯅꯣꯁꯨ ꯈꯪꯗꯕ ꯑꯗꯨꯅꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯆꯍꯤ 2000ꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯃꯁꯤꯒꯤ ꯔꯤꯇꯟ ꯍꯤꯁꯇ꯭ꯔꯤ ꯆꯍꯤ 2000ꯒꯤ ꯔꯤꯇꯟ ꯍꯤꯁꯇ꯭ꯔꯤ ꯂꯩꯅ ꯆꯥꯎꯊꯣꯛꯆꯕ ꯀꯩꯅꯣꯅꯦ ꯑꯗꯣ ꯀꯔꯤ ꯏꯟꯇꯔꯦꯁꯅꯣ ꯀꯔꯤ ꯏꯟꯇꯔꯦꯁꯇꯅꯣ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯨꯗꯒꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯨꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯍꯥꯏꯗꯤ ꯄꯣꯛꯍꯜꯂꯦꯅ ꯂꯩ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯌꯥꯝꯅ ꯑꯐꯕ ꯄꯣꯏꯟꯠꯇꯨ ꯃꯁꯤ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯗꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯀꯣ ꯐꯤꯕꯝ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯁꯥ ꯃꯈꯜꯁꯤꯅ ꯉꯁꯥꯏꯒꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯉꯁꯥꯏꯒꯤ ꯋꯥꯅꯔꯤꯕ ꯄꯥꯈꯠꯅꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯊꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯀꯥꯏꯅ ꯑꯀꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯨꯒ ꯁꯟꯗꯣꯛꯄꯁꯤꯡ ꯑꯁꯤꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯆꯕ ꯆꯥꯎꯖꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦꯅ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯔꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤꯃ ꯂꯦꯞꯄꯤꯕ ꯃꯔꯝꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡ ꯑꯅꯤꯡꯕ ꯑꯗꯨꯝ ꯉꯁꯥꯏ ꯇꯧꯕꯁꯤ ꯃꯁꯤ ꯈꯤꯇꯪ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯑꯗꯨꯝ ꯅꯨꯃꯤꯠ 19ꯅꯤ ꯂꯣꯛꯗꯥꯎꯟꯁꯦꯀꯣ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯅꯧꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗ 19ꯒꯗꯤ ꯈꯥꯡ ꯉꯝꯃꯛꯇꯕꯒꯤ ꯀꯩꯅꯣꯝꯒ ꯂꯥꯛꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯅ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯈꯠꯂꯒ ꯏꯔꯝꯗꯥꯏꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯐꯣꯇꯣ ꯑꯃ ꯀꯩꯅꯣꯝ ꯁꯦꯌꯔ ꯇꯧꯔꯝꯗꯥꯏꯗꯕꯨ ꯑꯣꯏꯔꯣ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣꯁꯤꯃꯁꯨ ꯊꯝꯖꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯃꯦꯗꯤꯀꯦꯜ ꯃꯁꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯀꯣ ꯑꯩꯈꯣꯏꯅ ꯀꯗꯥꯏꯕꯨ ꯌꯧꯅ ꯀꯩꯅꯣꯁꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁꯇ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒꯤ ꯃꯃꯤꯡꯒ ꯌꯥꯎꯕ ꯔꯦꯀꯣꯔꯠꯁꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯁꯤꯀ꯭ꯔꯦꯠ ꯀꯥꯏꯁꯨ ꯊꯥꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯇꯣ ꯅꯝꯃꯒ ꯊꯣꯛꯂꯛꯄꯁꯤꯅ ꯃꯁꯤꯁꯨ ꯀꯩꯅꯣꯁꯤꯃꯁꯨ ꯑꯉꯛꯄ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯃꯁꯤꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯤ ꯃꯁꯥ ꯂꯣꯡꯅꯅꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯑꯃꯗ ꯋꯥꯔꯤꯁꯦ ꯆꯠꯅꯤꯡꯉꯥꯏ ꯃꯆꯥꯛꯁꯨ ꯑꯗꯨꯝ ꯌꯥꯝ ꯑꯣꯏꯍꯟꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗꯁꯨ ꯈꯜꯂꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯗꯨꯝ ꯃꯤ ꯃꯃꯤꯡ ꯌꯥꯎꯔꯒ ꯑꯗꯨꯗꯨ ꯄꯣꯖꯤꯇꯤꯚ ꯑꯗꯨꯗꯨ ꯁꯨꯃꯥꯏꯅꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯀꯗꯥꯏꯗꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯕꯠ ꯃꯁꯤ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗꯗꯤ ꯐꯥꯎꯏ ꯑꯗꯨꯒ ꯄꯤꯟ ꯄꯣꯏꯟꯠ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯪꯅ ꯁꯣꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯁꯨ ꯊꯃꯣꯏꯗꯗꯤ ꯈꯜꯂꯤ ꯑꯗꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯀꯩꯅꯣ ꯑꯃꯗ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯀꯣꯔꯣꯅꯥꯁꯤ ꯊꯥꯗꯠꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯉꯁꯥꯏ ꯄꯟꯖꯔꯤꯕ ꯃꯁꯤ ꯄꯨꯂꯞꯀꯤꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤꯅꯦ ꯑꯃ ꯆꯤꯠꯊꯕꯗ ꯌꯥꯕ ꯅꯠꯇꯦ ꯉꯁꯥꯏ ꯊꯝꯖꯔꯤꯕ ꯄꯣꯠꯇꯣ ꯗꯥꯔꯣꯃꯤꯅꯁꯨ ꯍꯥꯏꯕꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯗꯤ ꯈꯪꯅ ꯏꯁꯥꯅ ꯑꯦꯛ ꯇꯧꯅꯅꯕꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯄꯦꯅꯤꯛ ꯃꯣꯠꯇ ꯂꯥꯛꯑꯀꯥꯟꯗ ꯍꯦꯟꯅ ꯐꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅ ꯁꯣꯏꯕꯅ ꯌꯥꯝꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗ ꯂꯝꯕꯤ ꯏꯆꯝ ꯆꯝꯅ ꯗꯥꯔꯣꯃꯤꯅ ꯇꯣꯏꯅ ꯄꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯍꯣꯠꯅꯔꯤꯕ ꯍꯦꯔꯣꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁ ꯑꯗꯒꯤ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯒꯤ ꯂꯩꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯊꯤꯡꯉꯝꯃꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯣ ꯑꯃꯁꯨ ꯄꯟꯕꯤ ꯑꯩꯈꯣꯏꯒꯤ
ꯃꯤꯇꯣꯞ ꯆꯪꯕꯤꯔꯛꯀꯅꯨ ꯑꯇꯣꯞꯄ ꯅꯣꯏ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯩꯗ ꯏꯃꯨꯡꯁꯤꯗ ꯂꯩꯀꯥꯏꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯄꯨꯁꯜꯂꯛꯀꯅꯤꯅ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯔꯤꯇꯟ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯅ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯤꯟꯁꯤ ꯆꯠꯂꯛꯑꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯁꯨ ꯃꯣꯏꯒꯤꯁꯨ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯦꯛ ꯇꯧꯔꯤꯕ ꯋꯦꯗꯣ ꯂꯥꯜꯂꯒꯁꯨ ꯃꯅꯨꯡꯗꯗꯤ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯀꯤꯕꯒꯤ ꯃꯣꯠꯇ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯦꯛ ꯇꯧꯔꯛꯄ ꯋꯦ ꯑꯃ ꯑꯗꯨꯗ ꯔꯦꯁꯤꯖꯝꯒꯤ ꯀꯩꯒꯤ ꯋꯥ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯁꯜꯂꯛꯑꯦ ꯑꯗꯣ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯊꯕꯛꯁꯤꯡꯗꯣ ꯍꯥꯟꯅꯗꯒꯤ ꯂꯩꯕꯒꯤ ꯑꯗꯨꯁꯨ ꯌꯥꯎꯁꯜꯂꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯃꯊꯪ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯩꯗ ꯍꯥꯟꯅꯒꯤ ꯂꯣꯏ ꯄꯣꯞꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯔꯒꯁꯨ ꯀꯤꯔꯀꯥꯟꯗꯩꯗ ꯃꯌꯥꯝꯅ ꯑꯦꯛ ꯇꯧꯅꯔꯤꯁꯦ ꯀꯔꯝ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯗꯥꯔꯣꯃꯤꯅ ꯍꯧꯔꯛꯄꯗ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛ ꯇꯧꯔꯒꯗꯕꯗ ꯂꯥꯟꯅ ꯑꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯅꯅꯕ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯇꯤꯞ ꯑꯦꯐꯔꯠ ꯑꯃ ꯂꯤꯗꯔꯁꯤꯞ ꯑꯃꯒꯤ ꯃꯈꯥꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯅ ꯄꯤꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯒꯤ ꯃꯈꯥ ꯂꯣꯛꯗꯥꯎꯟ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯏꯁꯥꯅ ꯈꯟꯊꯔꯒ ꯄ꯭ꯂꯁ ꯁꯤꯒꯤ ꯀꯩ ꯁꯤꯌꯔ ꯇꯧꯒꯅꯤ ꯀꯔꯝꯕ ꯄꯥꯎꯅ ꯊꯥꯖꯔꯣꯏ ꯁꯤꯅ ꯍꯥꯏꯔꯨꯔꯒꯗꯤ ꯁꯤ ꯇꯧꯔꯨꯔꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯗꯣꯏꯔꯥ ꯀꯥꯟꯅꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗꯤ ꯆꯣꯏ ꯆꯥꯡ ꯑꯣꯟꯗꯅ ꯇꯧꯔꯒ ꯑꯦꯛ ꯇꯧꯅꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯇꯧꯅꯔꯛꯇꯕꯒꯤ ꯍꯥꯏꯗꯤ ꯔꯤꯖꯜꯠ ꯑꯃꯗꯨꯅ ꯍꯦꯟꯅ ꯁꯤ ꯂꯥꯏꯅꯥꯁꯤꯅ ꯁꯣꯛꯍꯟꯕꯒꯤ ꯆꯥꯡꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯦꯛ ꯇꯧꯔꯤꯕ ꯂꯥꯟꯅ ꯑꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯑꯃꯥꯡꯕ ꯑꯣꯏꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯂꯩꯌꯦꯅ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏꯕ ꯑꯗꯒꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯉꯥꯛꯇꯪ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2000 ꯄꯨꯋꯥꯔꯤ ꯑꯏꯕ ꯂꯩꯕ ꯂꯩꯕꯥꯛꯅꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯇꯣꯏꯅ ꯔꯤꯐꯔ ꯇꯧꯔ ꯃꯇꯨꯡꯗꯩꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝ ꯍꯥꯏꯅ ꯐꯦꯁ ꯇꯧꯒꯗꯒꯦꯅ ꯍꯥꯏꯕꯁꯤꯁꯨ ꯈꯟꯅꯕ ꯀꯥꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯉꯨ ꯀꯥꯟꯗꯩꯗ ꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯦ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯕꯁꯤ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯔꯥꯒꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯒ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯥꯏꯝꯁꯤꯗꯩꯗꯤ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯂꯥꯏꯅꯥꯁꯤ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯩꯗ ꯂꯩꯇ ꯂꯥꯏꯔ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯖꯕ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯩꯇꯕ ꯂꯩꯈꯤꯗꯕ ꯂꯥꯏꯅꯥꯁꯤꯅ ꯅꯥꯕ ꯈꯣꯠꯄ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯈꯪꯅꯔꯒꯁꯨ ꯈꯪꯅꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯅꯥꯁꯤꯒ ꯃꯩ ꯂꯩꯅꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥ ꯂꯩꯈꯤꯗꯕ ꯁꯣꯔꯥꯠ ꯂꯣꯏꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯣꯟꯗꯅ ꯂꯩꯅ ꯐꯤꯖꯤꯀꯦꯜ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯅꯕꯒꯤ ꯂꯃꯟ ꯇꯣꯜꯂꯒ ꯂꯩꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯒꯤꯗꯃꯛꯇ ꯑꯦꯛ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯁꯣꯛꯅꯗꯅꯕ ꯍꯦꯟꯅ ꯑꯦꯛ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯉꯁꯥꯏ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯗꯥꯏꯔꯦꯛꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯍꯦꯟꯅ ꯆꯨꯝꯕ ꯋꯦ ꯑꯣꯏꯒꯗ꯭ꯔꯥꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯏꯅꯥꯁꯤꯅ ꯂꯥꯛꯑꯀꯥꯟꯗꯨꯗꯩꯗ ꯍꯧꯖꯤꯛꯀꯤ ꯁꯨꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯁꯤꯌꯔ ꯇꯧꯔꯛꯄꯗ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯗꯨꯝ ꯏꯁꯩ ꯁꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤꯒꯤ ꯑꯣꯏꯅꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯆꯥꯏꯅꯤꯁ ꯀꯥꯡꯕꯨꯗ ꯃꯣꯏꯅ ꯍꯧꯗꯣꯔꯛꯄꯅꯤ ꯃꯣꯏꯗꯒꯤ ꯄꯣꯔꯛꯄ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯑꯐꯠꯇꯕ ꯑꯣꯏ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯀꯔꯤꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯕꯤꯕꯅꯤ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯅꯥꯏꯔꯤꯕꯁꯤꯡꯁꯦ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛꯅ ꯄꯣꯔꯛꯄ ꯂꯥꯏꯅꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯗ ꯕ꯭ꯂꯦꯝ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯔꯇꯟ ꯇꯥꯏꯞ ꯑꯣꯐ ꯑꯣꯀꯨꯄꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯋꯥꯔꯜꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯕ꯭ꯂꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯅ ꯊꯣꯛꯍꯟꯕꯅꯤꯅ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯁꯨ ꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯏꯕ
ꯂꯥꯏꯅꯥꯅꯦꯅ ꯈꯜꯂꯒꯁꯨ ꯃꯣꯏꯅ तसेंना तौहनगेना इंटेंशनली मैम तौरपदी ओइरनाजु खंजनिंगे अदगी मणिपुरदा मपान चलुबनेना पोरपनेनाजु खल्लसी अदु चप चाबदी खंजदे अदु मोइना लाई इंटेंशनली मणिपुरदा लाइनाजिमक संतोरगेना लाकमकसु ओइरमोय आइजु आइना खंजबगी वानी अदुना मरम ओरगा मैम हाना मरान सीबा अदुगा माननी हाइदना मरान सीदना खोतना ब्लेम तौबजिसु खितंग खंधरगा तौमिनजी तौबदमक्सिजु चुमदबरना खंजै हाइजरिबा अफबा कोई की अदुगा इमुंग मनुंगी नुंगदी मरी मता इमानबसिंग सोइगिद्राना हाइबा की मथक्सिदैदा हेना कनागुममगी इमुंग मनुंग कनागुममगी मचिमनाव कनागुममगी इमुंग मनुंगी मीजिंग खंगना चाना मीजिंगदुदा आई मंगना खंगनदे हाइदना आई ग्रुप नतेना हाइदना ब्लेम तौदना अदगी मोइन थोनमनी खोपनी हाइना तौबजिसु तौमिनरोइजी मदुना चुमगद्राना थमजगे अदुगा यिंगबिरिबा मियामगिसु अदुम हाइगदवा मोट फोंदोकपियु अदुगा अखोइ मसेन हिंगमिनरिबा अदु मयामसे अमगा अमगा काइनदनबा गवर्नमेंट की इंस्ट्रक्शन मखादा अदुगा मेडिकल प्रैक्टिशनर एक्सपर्ट सिंगी इंस्ट्रक्शन मखा तौगदबजिंगदो स्टेप बाय स्टेप तौमिनरगा अमुक्तंग नुमित 21 days hopefully 21 days की लॉकडाउन तौरिसना लोयरपददी अखोइ हानगी नॉर्मल लाइफ रिज्यूम तौरक खंजबग लोइनना मयाम हाइबिनिंगबा अदगी दारमिना मखाताना करी मयामदा मोट फोंदोकनिंगबा हाइबिनबा दारमी मखाताबा ताजरे दारमी हाइबि ओय पॉइंट सिबुदी कनोने पॉइंट अखोइने तौगदौसी हेलो ताबी को ओके अखोइने तौगदौसी अमक खक्तनेना अखोइना मसी मैतेलोन हाइता या फजब लोनदा अहेसिंग सादना अखोइना पाय हाइबा मतम दुगा अमन अमदगा मसागी पंक्ताक ताकपा याबा मतमसु ओइदे सीरियसली अइना थमजरिचिको हौजे अखोइन तौदुइसी युमदगी मपान थोकनु हाइबने युमदगी मपान थोक्तबसि मसी मसीदा दum स्टिक तौबिबा मरमदी मसी दum रेफरेंस अमु खोना लौबा यारे अरे युवान सिटीज दगी को युवान सिटी दगी कनो तौरे हौरे चैना चे अंग फंगना सगी संदोको पोतु थानी द लॉकडाउन तौवे अदो ngai na handagi dum magi recovery rate tuna percentage am hele aduga makata ba new cases laktabagi kono torogo amu hoi normal gi magi hanigi kono yorok tengsu dosik mapan thokpa hore se achoubu khudam amane ko do manipur khoigi pikraba lamdamni da khoi myam dum masi dum aduga nakan amada ai sai kadang khoi nam sang na ngamon ngebra marak ani subuda mu hairake na ai sai ama kama to hobane atoppa kanoda अखोई याम पॉजिटिव साइड ता अदुम चटली ने खले अफबा नाकन नसु याम फजना अखोई गी साइ पंजरीबा अखोई दम तंग साइगी इंस्ट्रक्शन पीरिबा ये लेंगा की मिशनरीज में हमको सिंजना मरो ngaranggi kanoduda smaina covid-19 nama positive oibagi wari samathang thang lakrakanda hojiki miyoiduga akhoi kanoda aircraft tum pulakpa flight adu aircraft to minakpa flight pulakpa akhoi passenger singdu kanodagi news channel amadagi sai reference to lojara more than 110 akhoi kano sing haitare out of 160 the sumaina quarantine center amadako ani government provide to quarantine center amadang sai quarantine to howrabne siam afaba step amane aduga mapandagi hoi ngasidagi dubudi ngarang ahingdagi akhoi kano sing haitare commercial airlines sing ko loinamak kano tokre thingjengre aduga mamangda chaluba kanadagi jukan adum hairse maroina haitare isana sagi thopiraga sagi kano duni ko lai sudum haidi aise aigi ithongdang yam khangmado aigi self responsibility ko masi yamna khangba
ꯑꯗꯨꯅꯦꯕ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯊꯣꯛꯄꯤꯗ꯭ꯔꯕ ꯒ꯭ꯔꯨꯞꯀ ꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯕꯨꯗꯤ ꯊꯣꯛꯆꯔꯨꯗꯕꯅꯤꯅ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯃꯁꯤ ꯐꯠꯇ꯭ꯔꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯨꯖꯥꯏ ꯆꯥꯏꯈꯤꯕ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯑꯣꯏꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯅ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯥꯗ ꯆꯥꯝꯃ ꯑꯗꯨꯝ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯑꯗꯨꯝ ꯐꯥꯏꯠ ꯇꯧꯕꯁꯨ ꯉꯝꯃꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯦꯟꯇꯥꯂꯤꯇꯤꯁꯤꯁꯨ ꯑꯗꯨꯝ ꯑꯉꯛꯄꯅꯤ ꯋꯥꯈꯜꯂꯣꯟꯀꯣ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯥꯒꯤ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕ ꯃꯑꯣꯡꯁꯤꯁꯨ ꯑꯉꯛꯄꯅꯦ ꯃꯁꯤꯗ ꯁꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯏ ꯄꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝꯅ ꯇꯥꯕꯤꯔꯦ ꯅꯣꯔꯠ ꯏꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯄꯨꯟꯁꯤ ꯁꯤꯡꯖꯦꯜ ꯇꯥꯟꯕꯒꯤꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯝ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯁꯤꯁꯨ ꯌꯥꯝꯅ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯁꯤꯗ ꯌꯥꯝꯅ ꯉꯛꯄꯀꯣ ꯌꯥꯝꯅ ꯃꯤꯒꯤ ꯃꯃꯥꯏ ꯃꯁꯛꯀꯗꯤ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯈꯟꯕ ꯉꯝꯕꯒꯤꯀꯣ ꯀꯩꯅꯣ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯦꯅ ꯃꯁꯤ ꯍꯥꯏꯅꯤꯡꯉꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯌꯥꯝ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯤꯒꯤ ꯊꯃꯣꯏꯗꯁꯨ ꯂꯣꯏ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯂꯣꯒꯤ ꯑꯣꯏꯕꯀꯣ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏꯕꯨ ꯌꯧꯅꯗꯕꯗꯤ ꯃꯁꯤ ꯄꯅꯤꯁꯃꯦꯟ ꯉꯁꯥꯏꯒꯤ ꯐꯪꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯈꯜꯂꯤꯁꯤꯁꯨ ꯑꯗꯨꯝ ꯑꯉꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯃꯨꯛꯁꯨ ꯉꯛꯇꯦ ꯏꯟ ꯑ ꯁꯦꯟꯁ ꯑꯗꯨꯝ ꯑꯣꯟꯅ ꯇꯩꯅ ꯆꯠꯂꯒꯗꯤ ꯄꯣꯠꯁꯤꯒꯤ ꯇꯥꯔꯒꯦꯠꯇꯨ ꯄꯥꯟꯐꯝ ꯊꯣꯛꯄꯗꯨ ꯁꯨꯡꯄꯥꯟ ꯄꯥꯜꯂꯣꯏꯗꯣꯏꯅꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯈꯨꯕꯥꯛ ꯈꯨꯕ ꯍꯥꯏ ꯑꯗꯨ ꯍꯥꯏꯗꯤ ꯈꯨꯕꯥꯛ ꯈꯨꯔꯤꯔ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨ ꯐꯦꯁꯇꯤꯚꯦꯜꯒ ꯑꯗꯨꯃꯥꯏꯅ ꯑꯣꯟꯈꯤꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯀꯩꯗ ꯑꯗꯨꯝ ꯎꯕꯤꯔꯦ ꯂꯥꯏꯚ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯑꯩ ꯁꯨꯝ ꯌꯦꯡꯖꯍꯧꯋꯤ ꯑꯗꯨꯝ ꯇꯁꯦꯡꯅ ꯌꯥꯝꯅ ꯉꯛꯄ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯉꯛꯄꯅꯤ ꯑꯗꯣ ꯇꯥꯏꯃꯤꯡꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯁꯤꯡꯁꯤꯗ ꯀꯣꯔꯣꯅꯥꯒ ꯑꯩꯈꯣꯏꯗꯣ ꯃꯥꯒꯤ ꯈꯟꯕ ꯉꯝꯕꯒꯤ ꯀꯩꯅꯣꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗ ꯃꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯗꯨ ꯌꯥꯝ ꯃꯥꯅ ꯇꯧꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯆꯩꯔꯥꯛꯁꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯉꯁꯤꯁꯦ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯕ ꯌꯥꯝꯅ ꯑꯁꯦꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯕꯨ ꯇꯥꯟꯐꯝꯁꯤꯗ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯤ ꯊꯦꯡꯅꯗꯅ ꯉꯁꯤ ꯀꯨꯝꯁꯤꯒꯤ ꯆꯍꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯒꯗꯤ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯍꯩꯅ ꯄꯤꯛ ꯊꯟꯕ ꯃꯅꯤꯄꯨꯔꯅꯤ ꯑꯗꯣ ꯃꯊꯪ ꯂꯥꯛꯄ ꯀꯨꯝꯍꯩꯗ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯉꯁꯥꯏꯒꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯂꯩꯔꯁꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯕ ꯇꯝꯃꯁꯤ